Lakhipuronline puthokchaba June gi tang taruk ningthaukaaba numit ki Khomjinba Pao tabirasi. Ahanbada maroiba Pao Kasar jila gi nungphau laikai ke mari lenana documentary video release tawkhre. Lamdam asigi asangaman pambising mangan takan bagi mayokta dolu cha bagan kanbalubna akanba cheksilwa thamlakre. Barak Tampak ki mapam kayada malemgi akoibagi pibam ngak panumit pangthoknakre. Khelo India Youth Games ta Assam thangta gi sanaroi ahum medal fanglakre amasung handakta gold medal lawrakraba nupi macha sanaroi sing amadi makhoi gi coach bu haila kandita harau tayamna okre. Haujik mapungoiba pau tabirase Ireima Lairembi Temple Management Committee na sinduna Kasar jila ge manung chanbada nungphau laikai The Signing of Nungphau in the 21st Century amasung Kunmathoi suba chahi chada nganthoi ribi nungphau haina mingthonba documentary film ani Laitonjam Raskishore Singna puthoktuna release tawkhre. Thauromaduda BJP Lakhipur Mandal gi President Sanjoy Thakur, Ireima Lairembi Temple Management Committee gi President Saugaijam Subhankor, Mutum Rina Singh Chairperson MDC, Nandu Kunjankor Ward Commissioner, Anita Devi ZPC Lakhipur East, Dr. Laisram Bharati Singh Associate Professor Nehru College Poilapul, Dr. Megmala De Mahanta Assistant Professor Nehru College Poilapul, Ngangom Basanta Kumar Singh Retired Professor MDC College Sonai, Amadi Dr. K. Noenchan Retired Professor GC College Silchar na mathang sina Chief Guest President Amadi Guest of Honor oina saruk yakhi. Aduga Dr. Sagapam Merinana Anchor oina saruk yakhi. Thauramgi Chief Guest oikiba Sanjoy Thakurna The Signing of Nungphau in the 21st Century amasung Kunmathoi suba chahi chada nganthoi ribi nungphau documentary film ani asi haunobi matungina release tawki. Video documentary si ayam kuina khanjarakpa aduga aigi pungsigi khongchet ka mari lenarakpa warol kharaina miyam da thamjage aduga The Signing of Nungphau haiba magi mingthona sigi ngasi nunggi ba warol dusu ai hapetang thamjage aduga aigi pungsigi khongchet singi manungda aina anthropology ki field work chalakpa maruaina Manipuri Bishanpuri Chothe village ta aina 3 days anthropological field work chalakpa maduga thengnarakpa gi makhogi economic life social and makhogi house type gi kanu punamakchi thengelaga maduga di aina sagi field report am thangpa adu matamduga di ai dugyamna du khalamda matamjida hojek agi nungphausi yamna phibam sadaba phibam amda leramba maroina hojik akogi kunse yamdrabda jumrak cham yankhai thang leigadabani adubu nomogi lambi thong udun chakhi na phungasi nomudi dying village saido orabra ine khajarpa aduga lamdam nungphawsigi akobida leba magi biodiversity mayam asibu suina conservation to pamjarapa adugumba pambagi kudam kaino aduna ai anthropology ki subject asiga mari lenatra ai nungphausi documentary ami ida yate habi wakal na si porak nubida sigi khwaidagi jai praba pungpham asida iramdam nungkhobl kaida ngan thoiribi irei mayirma lairambi mahu sagum sehigi magi kumun thormasi pangthoktuna laksari jaithoknurba imagi ngasigi kumon thoromasi hairiba ngasigi jaifa pungkhomasi da pulmin rede mai pakna ayuki matamda Dulu cha bagan kanba apun melupna ngarang malemgi akoibagi phibam ngakpa numit pangthokre. Silchar gi Khudiram Murti gi mamangda lubasigi mihut kayana makhutta play card paiduna lamdamasigi asangaman mangan takan bagi mayokta akanba cheksilwa thamkhre. Lup ki maigedagi Dr. Maimom Santi Kumar amadi Mihir Nandina chingba miyoi kayana numirasiga mari leinana wangang laduna asangaman pambising mangan takan bana oirakpa awa chaitheng kaya gi matangda wapam kaya marom thamki. Aiko ingasi dolu cha bagan bachau somunoi somiti gi maigei dagi
ꯑꯩꯈꯣꯏꯒꯤ ꯈꯨꯗꯤꯔꯥꯝ ꯕꯣꯁꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯗꯣꯂꯨꯗ ꯉꯁꯤ ꯆꯥ ꯄꯥꯝꯕꯤ ꯂꯥꯛ 50 जिला प्रशासन कक्थत्तुना मांगहनख्रे मदुगा लोइना लोइना अतोप अतोप अचौ अचौ उपांबी कियासु कक्थत्ख्रे मदुना मरम ओइरगा मखोइना पिरम ऑक्सीजन अदो अखोइ ngasiदी फंगबा ngमरoi असुम हाइना उ थारगदी अखोइगी फ्यूचर जेनरेशन से हिंगबा ngमनी उगी मतेंग अखोइ हिंगिबनी अखोइ एनवायरनमेंट की मथक्तन जामना डिपेंड तौना हिंगबा जाति अमनी कम्युनिटी अमनी अमसुंग जीव मखल अमनी मरम मसिना एनवायरनमेंट कंसी अमसुंग पुलिस प्रशासन ngasi सिदा मयाम अमा लामी अखोइना मी जांखै मुंग लाकपा सिदा मैखोइ मी 4-4 लाखना अखोइगी ngasi थौरम से मैखोइना थिंगदगी होनै अदुबु मखोइदा अखोइना हाय अखोइना तौगदोरिबसिदी एनवायरनमेंट कंसी वा मयामदो अखोइ हिंगदनबदि ngमरे अदुबु मदुगगी हेना 30 लाख नखोइना उवा कक्थलबनिना 1 crore 50 लाख उपांबी नखोइ थाव हाइबगी मिशन दा अखोइना ngasi मयामदा मेसेज अमा पीबनी लोइनाना सिलचरगी सदोरगी ओसिलाई माकी मफमदा अखोइना उपांबी अमा मांगोंदा अखोइना पीरगा हाय अखोइना तौरिबा मिशन असे नखोइ सपोर्ट तौबियु मालेम असे इंग तप्पा मालेमनी ngasiगी थीम दी द ओनली वन आर्ट हाइबनी थागचरी मयाम बराक म्यूजियम न सिलांगदुना मालेमगी अकोइबगी फिबम ngakpa numit म्यूजियम असigi कैंपस ta pangthokre thorom asida mifam apu oina डॉक्टर सैतपति VP बराक म्यूजियम मिथुंगlen oina ngariamba मधुचंद्र सोशल एक्टिविस्ट थोइदोकपा मिथुंग ओइना उसम दीपक कुमार लैंड डोनर बराक म्यूजियम अखनबा मिथुंग ओइना कोंग्राई लाटपम सची शर्मा सोशल एक्टिविस्ट असिना चिंगबा मियोइसिंगना मयाई तांगबलदा लेंगसिनखि थौरमगा मरी लेनना कांगमम रजनी अमसुंग खाइदेम चनु रूबी देबीना वांगांखि लोइनना थौरम असिदा यावबा लाकपा मियोइसिंगना माना माना अंगम मखलगी उ अमदि लैपांबेगी चार पुरक्तुना थाखि हाइना हौरंगबम खोइरी फाबा जनरल सेक्रेटरी बराक म्यूजियम एंड लाइब्रेरी ना चेरोलमदा फोंदोरकली Palarbon Youth Association Palarbona Malemgi akoibagi phibam ngakpa numit pangthokre Balaram High School Cultural Hall da pangthokiba thoromaduda school asigi oja makok churamani singna thoroma poikhi Palarbon Youth Association gi president I Madhusudan Singna hodok warol pikhi Chief guest oina M Bimol Singh aduga Dr Jogendra Sharma Najimuddin Chaudhary amadi Renuka Singhna guest of honor oina thoromda sargyakhi North East Academy Lakhipur dasu Malemgi akoibagi pibam ngakpagi numit pangthokre mai sengasigi oja sing amasung satra satri singna yaifa khongchet amasu Phulertoldagi Lakhipur Forest Office phawa chatki loinana mai sengasigi akoibada uchara thaki amasung oja sing mahiroi sing kuding dasu mayumda tharunaba uchar sing jentokhi matungda school asigi principal El Nanda Kisorna thoromapu oiduna pangthokhiba mifamda numida siga mari lenana oja singna wangangkhi aduga Kasar Human Rights Organization ki thoburen ingudam binod amadi Kasar Nahamaru ki president oinam biramanisu thorong gamari lenana wangangkhi Malemgi akoibagi phibam ngakpa numit ka mari lenana Boljurda leiba Sanamai Club nasu numit asi pangthokibagi paulakle thorom ga mari lenana Okram Ibomcha President Sanamai Club Athokpam Gunabir General Secretary Santosh Singh Anil Sharma Nabakumar Singh Konsam Prosenjit amadi atai member singsu sarugyaduna uchara thabaga loinana laisangi akoiba sit sengki Jiribam Municipal Council की Elected Ward Development Committee की Caretaker Councillor सिंह Council asigi staff सिंह अमदी local की मियोई सिंह लोइनना मालेम की अकोबे की फिबम ngak पनुमित असिग मरी लेनना Only One Art हाइबा थीम असिगी मखादा Jiribam Municipal Council की Executive Officer M Surjit सिंह ना लुचिंगदुना Jiribam की चिंगलोंग लिकाई दलाइबा Solid Waste Management Processing Site ता उचरा सिंह थाकी Malengi mafam kayada pangthokibagum Jiribamdasu Only One Art haiba theme asida Malemgi akoibagi phibam ngakpa numit thorom asi Kasturba Girls High School da Friendly Environmental
Fiuna Sinduna Pangthokre, Fiugi Chief Advisor K. Sarat Kumar Singh, Fiugi Advisor H. Rajan Kumar Singh, Kasturba Girls High School ki Headmistress A. Saroja Singh, Ajuka ki Secretary N. Dharmendra Mitei, JTO ki Vice President W. Nandakishore Singh Amadi, One Step Center ki Center Administrator H. Chandrabala Chanuna, Mathang Sidna, Chief Guest President Amadi, Guest of Honor Oina Sarukyaki. President was pada yogi disipre kanudam Manipur Sarkar Honorable Chief Minister ki Brand Ambassador in Hapima Mahasi Tanza Taw Matamda Ejiri Ban Mountain Poraka. Like the book Khomjinba Pao, Amana Thara Pasida Amana Gogo Amana Thane. Ke Wangi Temple Sing Wang Bodasu Amana Gogo Amana Thane. Adwana Lai Do. Adu Madunati when mission at 20 Wasalusi, Sayaman and the Mapam Sawa, Wahido, Masi Yamamaru, walking on and they for the other when you without so see him as so see when Makasa about plantation, even also Pachana 20 long plant of Miraga, future that's the structure, Yapazana in a way, a cylinder. Aduba, they want the few 20 commission warrior. Semua organization mah, environment sih kan lalu yang ada lihat tanah, kan orang sini sih jom isi ayam thang itu. Haryana na jumbo iduna chathariba marisuba Khelo India Youth Games ki ngarang Jun gitang mangada chahi 19 makhagi nupi machagi keji 52 gi category da thang ta da Assam ki T Elina na point kunithoi phangduna silver medal laurakre aduga Manipur gi Yumnam Pinky na point nifunipan phangduna gold medal laukre Asom da chahi 19 makhagi nupa machagi keji 53 ki category da Assam gi Ingudam Yaikhomba point 35 phangduna silver medal laukre aduga point 19 phangkiba Manipur gi Mutum Thoisna na gold medal lauki aduga Assam ki M Santamanisu bronze medal phangle haina Haryana dagi Assam thangta gi president W Binoy Kumar na paudam lakli Handakta Nepal da pangthokiba International Youth Futsal Cup 2022 amadi Madhya Pradesh da pangthokiba National Junior Futsal 2022 da gold medal laurakraba Indian Futsal team gi nupi macha sanaroi sing Captain Laisram Aruna Kumari Best Player Takibi Oinam Priya Amadi International Champion Seram Santi Loinana National Champion Assam Futsal Team gi Best Player L Aruna Kumari L Laisna M Lairang Tombi Konsam Sorupa Nepram Surjamala Amadi N Bisurita Loinana Makhoibu Takpi Tamikiba National Referee Oiriba Konsam Robindrabu Hailakandi District Sports Officer Jimlim Boruana Taramna Okre Matungda Hailakandi Town Koina Rally ama chatkhi makhoigi maipakpa sida Jaribongi Khungang Singh Seramkul makhoina sanaba tamba hokiba mafam Bhatirgram Ground Moglan Ketrikul Nimai Chandpur Higher Secondary School Sepaktakru Ground NT Model Ground Konung Leikai Ibudau Sanglen Bamon Leikai South Hailakandi Ex Serviceman Office Madaripar Bhedlipar Manipuri People Front Chengbil BTSCO Amsu Lala Municipality Board Amadi Lala Municipality Board Mirigul Sanarai Mite Higher Secondary School Amadi Laisram Khuna Chingbada Loop Kaya Amadi Akhanaba Miyoi Kayana Sanaroi Singh Asibu Haraute Yamna Okhi Aroibada Maroiba Pao Amukhanna Kasar Jila gi Nungpho Leikai ke mari lenana documentary video release tawkhre Lamdam asigi asangaman pambising mangan takan bagi mayokta dolu cha bagan kan balubna akanba cheksilwa thamlakre Barak Tampak ki mapam kayada malemgi akoibagi pibam ngak panumit pangthok nakre Khelo India Youth Games ta Assam thangta gi sanaroi ahum medal fanglakre amasung handakta gold medal laurakraba nupi macha sanaroi sing amadi makhoi gi coach bu hailakandita haraute yamna okre
Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.